ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯟꯗꯂꯦ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯇꯥꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯖꯥꯇꯤꯁꯤꯡꯅ ꯇꯥꯔꯝꯕ ꯁꯩꯒꯥꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯇꯥꯔꯝꯕ ꯃꯩꯇꯩꯁꯤꯡꯒꯤ ꯂꯥꯏꯁꯪ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯧꯖꯕ ꯔꯦꯀꯣꯔꯠꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯁꯩꯒꯥꯡ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯃꯩꯇꯩꯒꯤ ꯈꯨꯜ ꯂꯩꯔꯝꯃꯤ꯫ ꯃꯩꯇꯩꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛ ꯑꯄꯨꯟꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕꯒꯤ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯄꯥꯎ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯟꯗꯤꯔ ꯑꯁꯤꯗ ꯆꯪꯖꯔꯛꯄꯅꯤ꯫ ꯃꯟꯗꯤꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯃꯟꯗꯤꯔ ꯑꯁꯤ ꯁꯤꯔꯤ ꯔꯥꯝ ꯃꯟꯗꯤꯔ ꯍꯥꯏꯅ ꯊꯣꯜꯂꯒ ꯃꯊꯛꯇ ꯁꯥꯏꯟ ꯕꯣꯔꯗꯇ ꯁꯤꯗ ꯏꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯤꯅ ꯏꯔꯤꯕ ꯑꯁꯤ ꯁꯤꯔꯤ ꯔꯥꯝ ꯃꯟꯗꯤꯔ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯕꯥꯃꯣꯟ ꯃꯩꯇꯩꯁꯤꯡ ꯑꯁꯤꯅ ꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ꯀꯥꯡ ꯆꯤꯡꯕꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯀꯥꯡ ꯆꯤꯡꯈꯤꯕꯒꯤ ꯂꯣꯏꯔꯛꯄ ꯃꯇꯝ ꯉꯁꯤ ꯃꯥꯝꯇꯣꯞ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯀꯥꯡ ꯈꯥꯝꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯁꯤ ꯀꯥꯡꯒꯤ ꯁꯛꯇꯝꯅꯤ꯫ ꯀꯥꯡ ꯆꯤꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯐꯖꯅ ꯆꯤꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯆꯠꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯄꯤꯖꯅꯤꯡꯗꯨꯅ ꯔꯦꯀꯣꯔꯠ ꯑꯁꯤ ꯂꯧꯖꯕꯅꯤ꯫ ꯏꯄꯥꯒꯤ ꯃꯤꯡꯁꯦ ꯑꯃꯨꯛꯇꯪ ꯁꯦꯡꯅ ꯃꯩꯇꯩꯂꯣꯟ ꯑꯩ ꯃꯃꯤꯡꯁꯦ ꯁꯥꯟꯇꯤꯂꯥꯜ꯫ ꯁꯥꯟꯇꯤꯂꯥꯜ ꯏꯆꯥ ꯀꯌꯥꯅꯣ? ꯁꯥꯟꯇꯤꯂꯥꯜ ꯗꯦꯕꯁꯔꯃ ꯑꯩ ꯏꯆꯥ ꯃꯔꯤ ꯂꯩ꯫ ꯏꯆꯥ ꯃꯔꯤ ꯂꯩ꯫ ꯏꯆꯥ ꯃꯔꯤ ꯂꯩ ꯃꯆꯦ ꯑꯍꯨꯝ ꯑꯍꯨꯝ ꯁꯥꯏꯗ ꯖꯒꯣꯏ ꯁꯥꯕꯤ ꯑꯅꯤꯗ ꯖꯒꯣꯏ ꯁꯥꯕꯤ ꯑꯅꯤꯁꯤꯁꯨ ꯃꯆꯦꯗ ꯑꯁꯤꯅꯦ ꯑꯩ ꯌꯨꯝꯗ ꯑꯣ ꯏꯃꯥꯅꯦꯕꯀꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯥꯒ ꯃꯈꯣꯏ ꯑꯅꯤꯒ ꯑꯗ ꯃꯩꯇꯩ ꯏꯄꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯡꯒ꯭ꯔꯤꯁꯤꯕꯨꯗꯤ ꯕ꯭ꯔꯍ꯭ꯃꯥꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯦꯠꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯌꯣꯡꯗ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯩ ꯍꯥꯏꯅ ꯈꯪꯅꯕ ꯅꯥꯃꯩ ꯀꯥꯈꯠꯂꯒ ꯁꯦꯠꯄ ꯈꯨꯗꯩꯁꯤ ꯁꯦꯠꯄꯤꯕ꯭ꯔꯥ? ꯃꯗꯨ ꯁꯤꯠꯂꯦ ꯃꯗꯨ ꯂꯥꯏ ꯆꯠꯀꯅ ꯊꯧ ꯆꯠꯀꯅ ꯍꯥꯏꯀꯣ ꯂꯥꯏꯒꯤ ꯐꯤ ꯑꯣꯏꯅ ꯊꯝꯃꯦ꯫ ꯂꯥꯏ ꯐꯤ ꯑꯣꯏꯅ ꯊꯝꯃꯦ꯫ ꯂꯥꯏꯒꯤ ꯐꯤ ꯑꯣꯏꯅ ꯊꯝꯃꯤꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯕꯗꯤ ꯁꯥꯕꯤꯅꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯃꯛꯇꯕꯗꯒꯤ ꯐꯤꯗꯨ ꯌꯥꯝ ꯇꯥꯡꯅ ꯂꯥꯏꯒꯤ ꯐꯤ ꯑꯣꯏꯅ ꯊꯝꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯁꯤꯗꯤ ꯁꯣꯛꯄ ꯁꯝꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯤꯗꯤ ꯑꯁꯦꯡꯕ ꯏꯄꯥ ꯏꯄꯨꯒꯤ ꯐꯤꯅꯦꯅ ꯈꯟꯕꯒꯤꯔ ꯃꯁꯤꯡ ꯌꯥꯝꯃꯛꯇꯕꯒꯤ ꯁꯦꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯗꯨꯝ ꯌꯦꯡꯕꯤꯒꯗꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯄꯥꯎ ꯇꯝꯖꯒꯦ ꯏꯄꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯃꯥꯁꯤꯡꯅ ꯍꯥꯏꯕꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯈꯨꯗꯩꯁꯤ ꯁꯦꯠꯅꯤꯡꯉꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯥꯞꯈꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯥꯁꯤ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕ ꯂꯝ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯐꯥꯂꯣꯡꯒꯨꯝꯕ ꯇꯨꯃꯨꯒꯨꯝꯕꯗꯤ ꯌꯥꯝꯅ ꯅꯛꯄ ꯃꯐꯝꯁꯤꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯌꯧꯕ ꯌꯥꯗꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯗꯩꯁꯤ ꯀꯌా ꯐꯪꯉꯛꯇꯕ ꯁꯥꯁꯨ ꯁꯥꯟꯅꯔꯛꯇꯕ ꯑꯗꯨꯅ ꯏꯄꯥ ꯏꯄꯨꯅ ꯁꯦꯠꯂꯝꯕ ꯐꯤꯖꯣꯜꯁꯦ ꯃꯁꯤꯗꯤ ꯂꯥꯏꯒꯤ ꯐꯤ ꯑꯣꯏꯅ ꯁꯦꯠꯀꯦ ꯂꯥꯏꯒꯤ ꯑꯣꯏꯅ ꯂꯥꯠꯀꯦ ꯍꯥꯏꯗꯅ ꯊꯝꯃꯤ ꯍꯥꯏꯕ ꯄꯥꯎ ꯑꯗꯨꯅ ꯑꯩꯅ ꯇꯝꯖꯔꯤꯕꯁꯦ ꯏꯃꯥꯁꯤꯡꯅꯁꯨ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣই ꯃꯐꯝꯁꯤꯗꯩꯗ ꯏꯌꯣꯡꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯐꯤ ꯁꯥꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯕ ꯆꯨꯝꯃꯦꯅ ꯈꯜꯂꯤ ꯑꯔꯣꯏꯕꯗ ꯏꯄꯥꯅ ꯑꯩ ꯑꯃꯨꯛ ꯃꯌꯥꯝꯗ ꯇꯥꯕ ꯅꯨꯡꯉꯥꯏꯅꯕ ꯑꯥꯔꯊ ꯍꯟꯗꯣꯛꯆꯒꯦ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏ ꯎꯕ ꯃꯇꯝꯗ ꯄꯨꯛꯅꯤꯡꯗ ꯀꯞꯅꯤꯡꯕ ꯐꯥꯎꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯐꯥꯎꯕ꯭ꯔꯥ ꯑꯗꯒꯤ ꯐꯠ ꯂꯥꯎꯅ ꯏꯄꯥꯅ ꯍꯧꯅꯕ ꯂꯥꯛꯇꯅ ꯆꯦꯟꯊꯣꯛꯄꯤꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯃꯃꯥꯡꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯨꯕꯅꯤ ꯍꯦꯛꯇ ꯆꯦꯜꯂꯛꯄ ꯃꯅꯤꯄꯨꯔꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯨꯝꯕ ꯎꯈ꯭ꯔꯕ ꯀꯔꯝꯕ ꯀꯨꯝꯍꯩ ꯑꯃ ꯏꯄꯥꯅ ꯃꯐꯝꯁꯤꯗꯩꯗ ꯀꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯀꯨꯝꯍꯩ ꯑꯃ ꯎꯅꯤꯡꯕꯒꯦ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯄꯤꯁꯤ ꯃꯌꯥꯝ ꯂꯥꯛꯅꯔꯒ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯅ ꯉꯥꯏꯌꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯉꯥꯏꯕꯗꯤ ꯉꯥꯏꯕꯤꯔꯦ ꯉꯥꯏꯕꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗꯤ ꯂꯩꯁꯥꯕꯤꯁꯤꯡ ꯏꯃꯥꯁꯤꯡꯗꯤ ꯑꯌꯥꯝꯕ ꯌꯦꯡꯉꯦ ꯏꯄꯥ ꯍꯣꯏꯁꯨ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯌꯦꯡꯕ꯭ꯔꯥ? ꯌꯦꯡꯉꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯌꯦꯡꯉꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯦꯡꯕ꯭ꯔꯥ? ꯁꯨꯃꯥꯡ ꯂꯤꯂꯥ ꯃꯅꯤꯄꯨꯔ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯃꯃꯥꯡꯗ
ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯣꯝꯗ ꯔꯦꯀꯣꯔꯗꯁꯦ ꯌꯥꯝ ꯊꯥꯅꯤꯡꯗꯅ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯤꯕꯗ ꯊꯥꯕꯜ ꯆꯣꯡꯕꯒꯨꯝꯕꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯎꯗ꯭ꯔꯦ ꯍꯥꯏꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯃꯩꯇꯩꯁꯤꯡꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯐꯖꯅ ꯍꯩꯍꯧꯔꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡ ꯍꯩꯍꯧꯔꯦ ꯑꯁꯥꯝꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡ ꯊꯥꯕꯜ ꯐꯖꯅ ꯈꯪꯉꯦ ꯇ꯭ꯔꯤꯄꯨꯔꯥ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯀꯠꯄ ꯏꯍꯧ ꯂꯥꯛꯑꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯩꯇꯩꯁꯤꯡꯗꯤ ꯑꯅꯧꯕ ꯊꯧꯅꯥ ꯂꯥꯛꯑꯦ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯈꯔ ꯑꯩꯈꯣꯏ ꯁꯣꯟꯊꯅ ꯂꯩꯔꯤꯕꯁꯤ ꯕ꯭ꯔꯍ꯭ꯃꯥꯅꯤ ꯑꯗꯨꯒ ꯄꯦꯇ꯭ꯔꯣꯇꯤꯛ ꯑꯦꯇꯦꯛ ꯐꯣꯔꯝꯒꯤ ꯊꯤꯖꯤꯟ ꯈꯣꯡꯖꯠꯁꯤꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯍ꯭ꯃꯥꯗ ꯆꯪꯁꯤꯟꯖꯔꯛꯏꯅꯤ ꯃꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯊꯥꯕꯜ ꯆꯣꯡꯕꯒꯨꯝꯕ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯂꯤꯀꯣꯟ ꯁꯥꯟꯅꯩ ꯍꯥꯏꯕ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯀꯔꯝꯕ ꯀꯨꯝꯍꯩ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯅꯤꯡꯉꯤꯅꯦ ꯈꯟꯕ ꯀꯨꯝꯍꯩꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯃꯁꯤ ꯊꯥꯕꯜ ꯆꯣꯡꯕꯅꯤ ꯃꯁꯤ ꯇꯧꯅꯗ꯭ꯔꯥ ꯀꯅꯥꯗ ꯆꯣꯡꯅꯗ꯭ꯔꯥ ꯃꯁꯤ ꯂꯤꯀꯣꯟꯒꯤ ꯍꯥꯏꯔ ꯂꯤꯀꯣꯟ ꯍꯣꯟꯕꯁꯦ ꯇꯧꯅꯦ ꯂꯤꯀꯣꯟ ꯍꯣꯟꯕ ꯁꯥꯟꯅꯩ ꯂꯤꯀꯣꯟ ꯁꯥꯟꯅꯩ ꯃꯐꯝꯗꯨꯗ ꯆꯩꯔꯥꯎꯕꯗꯤ ꯇꯧꯕ꯭ꯔꯥ ꯆꯩꯔꯥꯎꯕ ꯈꯛꯇꯪꯗ ꯇꯧꯕ꯭ꯔꯥ ꯆꯩꯔꯥꯎꯕ ꯃꯇꯝꯗꯗꯤ ꯂꯤꯀꯣꯟ ꯁꯥꯟꯅꯔꯤ ꯑꯗꯨ ꯃꯩꯇꯩ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝꯗꯤ ꯄꯥꯡꯊꯣꯛꯄ꯭ꯔꯥ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯆꯩꯔꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯊꯣꯡꯒꯥꯟꯗ ꯆꯥꯛꯀ ꯊꯥꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯄꯦꯇ꯭ꯔꯣꯇꯤꯛ ꯑꯦꯇꯦꯛ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯂꯥꯛꯄ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯔꯁꯅꯨ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯁꯦ ꯃꯈꯜ ꯑꯅꯤꯅꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯑꯃ ꯆꯔꯛ ꯄꯨꯖꯥꯗ ꯑꯃ ꯍꯥꯏꯔꯤꯕꯁꯦ ꯍꯤꯟꯗꯨꯁꯤꯡꯅ ꯕꯥꯝꯕꯣꯟꯒꯤ ꯂꯥꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯥꯠꯆꯔꯤꯕ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯂꯥꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯨꯔꯨꯞꯇꯣ ꯃꯗꯨꯅ ꯆꯔꯛ ꯄꯨꯖꯥ ꯅꯨꯃꯤꯠꯇ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯍꯥꯏꯗꯅ ꯂꯩꯁꯥ ꯅꯝꯕ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯏ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯆꯩꯔꯥꯎꯕꯕꯨ ꯍꯥꯏꯔꯒꯗꯤ ꯊꯣꯡꯒꯥꯟꯗ ꯂꯩꯕꯥꯛꯁꯤ ꯋꯥꯏ ꯇꯩꯕꯤꯔꯣ ꯑꯗꯒꯤ ꯉꯁꯥꯏ ꯀꯨꯁꯨꯝ ꯂꯩ ꯀꯣꯝꯕꯤꯔꯩꯗꯨ ꯐꯖꯅ ꯁꯥꯠꯍꯟꯕꯤꯔꯣ ꯀꯨꯁꯨꯝ ꯂꯩ ꯀꯣꯝꯕꯤꯔꯩꯗꯨ ꯐꯖꯅ ꯁꯥꯠꯍꯟꯕꯤꯔꯒ ꯐꯖꯅ ꯊꯣꯡꯒꯥꯟꯗ ꯌꯨꯡꯕꯤꯔꯣ ꯑꯗꯨꯒ ꯆꯥꯛ ꯐꯖꯅ ꯊꯥꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕ ꯍꯥꯏꯗꯅ ꯑꯉꯝꯕ ꯍꯥꯏꯗꯤ ꯆꯤꯡ ꯑꯃꯗ ꯀꯥꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯄꯥꯎꯁꯤꯃ ꯁꯟꯗꯣꯛꯆꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛꯇ ꯂꯥꯛꯑꯒ ꯑꯃꯨꯛꯇꯪꯗ ꯄꯨꯡꯑꯣꯟ ꯑꯣꯟꯊꯣꯛꯅꯕꯗꯤ ꯉꯝꯕ ꯅꯠꯇꯕꯅꯤ나 ꯈꯪꯖꯅꯤꯡꯕ ꯑꯃꯇꯪꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯪꯅꯅꯕ ꯀꯟꯅꯁꯨ ꯍꯪꯖꯔꯤ ꯑꯩꯈꯣꯏꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯄꯤꯔꯤꯕ꯭ꯔꯥ Ningún saco tore ꯃꯃꯥꯡꯒꯤ ꯀꯨꯝꯗ ꯇꯧꯏ ꯍꯟꯗꯛꯀꯤ ꯆꯍꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯕꯨꯡꯁꯤꯡ ꯂꯩꯔꯛꯇꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯇꯧꯗ꯭ꯔꯤꯗꯣ ꯃꯕꯨꯡꯁꯤꯡꯅ ꯑꯩꯈꯣꯏ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯗ ꯃꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯁꯨꯅ ꯑꯣꯐꯤꯁ ꯀꯧꯅ ꯃꯈꯣꯏꯒ ꯊꯦꯡꯅꯗꯔ ꯇꯧꯗ꯭ꯔꯕ ꯃꯕꯨꯡꯒ ꯃꯆꯟꯒ ꯊꯦꯡꯅꯕ ꯉꯝꯃꯛꯇꯕꯒꯤꯗꯒꯤ ꯑꯗꯨꯅ ꯆꯥꯛꯀꯧꯕꯐꯥꯎꯗ ꯁꯪꯅꯔꯛꯇ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯨ ꯆꯥꯛꯀꯧꯕꯁꯨ ꯍꯤꯡꯒꯠꯍꯜꯂꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯃꯕꯨꯡꯒ ꯃꯆꯟꯒ ꯎꯅꯗ꯭ꯔꯒꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯃꯕꯨꯡꯒ ꯃꯆꯟꯒ ꯅꯨꯡꯁꯤꯅꯕ ꯉꯝꯒꯅꯤ ꯀꯃꯂꯥ ꯀꯧꯕ ꯕ꯭ꯔꯍ꯭ꯃꯥꯗ ꯂꯩꯕ ꯃꯩꯇꯩ ꯅꯤꯉꯣꯜ ꯑꯃꯗꯤ ꯏꯝꯐꯥꯜꯗ ꯂꯥꯛꯑꯒ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯄꯣꯔꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯐꯝꯁꯤꯗ ꯎꯅꯍꯜꯂꯤ ꯑꯗꯨꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯔꯤꯕ ꯃꯕꯨꯡꯒ ꯃꯆꯟꯒꯐꯥꯎꯗ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯎꯅꯕ ꯉꯝꯗꯗꯅ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯧꯔꯔꯣꯏꯁꯤ ꯍꯥꯏꯗꯅ ꯑꯁꯤꯃ ꯊꯝꯖꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯥꯗ ꯂꯩꯔꯤꯁꯤꯗꯩꯗ ꯑꯩꯅ ꯎꯖꯕꯗ ꯇꯦꯛꯁꯤ ꯈꯣꯡ ꯇꯅꯥꯟ ꯂꯣꯝꯗ ꯆꯠꯂꯀꯥꯟꯗ ꯂꯩꯕ ꯇꯦꯛꯁꯤ ꯈꯣꯡꯗꯨ ꯆꯠꯆꯔꯨꯔꯦ ꯑꯩꯈꯣꯏ ꯑꯗꯨ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯕꯨꯙꯤꯁꯀꯤ ꯑꯩꯈꯣꯏꯅ ꯕꯨꯙꯒꯤ ꯈꯨꯕꯝ ꯑꯃꯁꯨ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯊꯝꯃꯒ ꯁꯅꯥꯃꯍꯤ ꯈꯨꯕꯝꯁꯨ ꯊꯝꯃꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯕꯨꯙꯒꯤ ꯈꯨꯕꯝ ꯑꯃꯁꯨ ꯊꯝꯕ꯭ꯔꯥ ꯁꯅꯥꯃꯍꯤꯒꯤꯁꯨ ꯈꯨꯕꯝ ꯊꯝꯕ꯭ꯔꯥ ꯑꯗꯨꯝꯇꯪꯒ ꯈꯪꯖꯅꯤ ꯕꯨꯙꯒꯤ ꯊꯝꯗꯦ ꯑꯣꯟꯂꯤ ꯁꯅꯥꯃꯍꯤ ꯈꯛ ꯂꯥꯠꯂꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯅꯥꯃꯍꯤꯗꯤ ꯊꯝꯃꯤꯀꯣ ꯁꯅꯥꯃꯍꯤꯁꯨ ꯊꯝꯗꯦ ꯕꯨꯙꯁꯨ ꯊꯝꯗꯦ ꯂꯥꯏ ꯑꯅꯤꯃꯛ ꯊꯝꯗ꯭ꯔꯦ ꯀꯔꯤ ꯂꯥꯏ ꯂꯥꯠꯂꯤ ꯔꯙꯥ ꯀ꯭ꯔꯤꯁꯅ ꯂꯥꯠꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯔꯙꯥ ꯀ꯭ꯔꯤꯁꯅ ꯂꯥꯠꯄ ꯀꯥꯡꯕꯨꯗꯨꯁꯨ ꯁꯅꯥꯃꯍꯤꯗꯤ ꯑꯗꯨꯝ ꯂꯥꯠꯂꯤ ꯁꯅꯥꯃꯍꯤ ꯈꯨꯕꯝꯗꯤ ꯑꯗꯨꯝ ꯂꯥꯠꯂꯤ ꯑꯩꯈꯣꯏꯅ ꯁꯅꯥꯃꯍꯤ ꯂꯥꯠꯂꯣꯅ ꯅꯝꯐꯨꯗ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯕꯗꯣ ꯄꯥꯎ ꯇꯝꯖꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯅ ꯍꯦꯟꯇꯣꯛ ꯍꯦꯟꯖꯤꯟꯒꯤ ꯋꯥ ꯅꯠꯆꯗꯦ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯑꯑꯣꯟꯕ ꯂꯥꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯁꯤꯃ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯅꯥꯃꯍꯤꯁꯨ ꯂꯥꯠꯄ ꯑꯣꯏꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯍꯧꯖꯤꯛꯇꯤ ꯏꯝꯐꯥꯜꯗ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯂꯣꯏꯅꯃꯛ ꯃꯤꯇꯩ ꯃꯌꯦꯛꯁꯤ ꯂꯣꯏꯅ ꯇꯝꯕ ꯍꯧꯔꯛꯑꯦ 이베마 너원다 한게 ꯆꯠꯀꯦ ꯇꯧꯔꯤ 미터이 매역 하이드나 아이코이나 이리바
ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯅꯥ ꯆꯤꯟ ꯇꯤꯟ ꯈꯧ ꯉꯧ ꯊꯧ ꯅꯧ ꯌꯥꯡ ꯍꯨꯛ ꯎꯟ ꯑꯇꯤꯌꯥ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯇꯥꯔꯕ꯭ꯔꯥ ꯈꯪꯉꯦ ꯑꯩꯈꯣꯏ ꯄꯥꯕ ꯄꯥꯕ ꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯈꯪꯉꯣꯏ ꯍꯥꯏꯔꯝꯃꯒ ꯕ꯭ꯔꯍ꯭ꯃꯥꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯃꯤꯇꯩ ꯃꯌꯦꯛ ꯊꯣꯛꯑꯒ ꯂꯩꯔꯝꯃꯦ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯇꯝꯍꯧꯕꯅꯣ ꯀꯃꯥꯏꯅ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯇꯝꯕꯤꯅꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯂꯩꯕ ꯃꯤꯁꯤꯡꯅ ꯇꯝꯒꯦꯔꯥ ꯍꯥꯏꯅ ꯇꯝꯒꯦ ꯍꯥꯏꯅ ꯇꯝꯅꯤ ꯑꯗꯨꯗꯤ ꯑꯝꯇ ꯇꯝꯃꯕ ꯑꯗꯣꯝꯅ ꯇꯝꯃꯕ ꯏꯆꯟꯕꯨ ꯑꯣꯏꯔꯣ ꯏꯆꯦꯕꯨ ꯑꯣꯏꯔꯣ ꯑꯗꯣꯝꯅ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯩꯇꯕꯃꯥꯅꯤ ꯁꯩꯇꯕꯃꯥꯗꯒꯤ ꯕ꯭ꯔꯍ꯭ꯃꯥꯗ ꯂꯩꯕ ꯁꯩꯇꯕꯃꯥꯗꯒꯤ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠꯁꯦ ꯑꯝꯇꯪ ꯇꯥꯃꯤꯟꯅꯁꯤ ꯇꯝꯃꯦ ꯍꯥꯏꯔꯕꯅꯤꯅ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯅꯥ ꯆꯤꯟ ꯇꯤꯟ ꯈꯧ ꯉꯧ ꯊꯧ ꯋꯥꯏ ꯌꯥ ꯍꯨ ꯍꯨ ꯆꯤꯟ ꯇꯤꯟ ꯈꯧ ꯅꯧ ꯈꯧ ꯋꯥꯏ ꯑꯗꯨ ꯈꯔ ꯃꯊꯧ ꯇꯥꯗꯦ ꯈꯔ ꯀꯥꯎꯔ ꯉꯁꯤ ꯈꯔ ꯌꯥꯝꯅ ꯇꯝꯗꯕꯅ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯪꯅꯅꯕ ꯍꯣꯠꯅꯕꯤꯔꯣ ꯃꯩꯇꯩꯒꯤꯀꯣ ꯀꯣꯛ ꯁꯝ ꯂꯥꯏꯁꯨ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯗ ꯇꯥꯛꯄꯤꯕꯀꯣ ꯑꯗꯒꯤ ꯁꯅꯥꯃꯍꯤ ꯂꯥꯏꯟꯗꯧꯁꯨ ꯐꯖꯅ ꯑꯗꯨꯝ ꯄ꯭ꯔꯦꯌꯔ ꯇꯧꯕꯗꯨꯅꯦꯀꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯌꯥꯎꯔꯛꯄ ꯄꯣꯠ ꯄꯨꯝꯅꯃꯛ ꯄꯤꯅꯤꯡꯉꯤ ꯎꯄꯥꯏꯗꯤ ꯂꯩꯖꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯗ ꯂꯥꯏꯔꯤꯛ ꯈꯔ ꯈꯨꯠꯁꯤꯟꯅꯔꯝꯒꯅꯤ ꯏꯆꯦꯅ ꯁꯤꯟꯕꯤꯔꯝꯒꯅꯤ ꯑꯗꯨ ꯀꯔꯝꯕ ꯂꯥꯏꯕ꯭ꯔꯦꯔꯤꯅꯣ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯏꯆꯦꯅ ꯍꯌꯦꯡ ꯈꯪꯉꯅꯤ ꯄꯨꯔꯛꯏꯕ ꯂꯥꯏꯔꯤꯛ ꯈꯔ ꯄꯤꯔꯝꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠꯀꯤ ꯑꯍꯥꯟ ꯍꯥꯟꯕ ꯁꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯗꯅꯕ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯂꯥꯏꯔꯤꯛ ꯑꯃ ꯃꯌꯦꯛꯀꯤ ꯑꯃ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯈꯨꯠꯁꯤꯟꯅꯖꯔꯝꯒꯦ ꯏꯆꯦ ꯁꯩꯇꯕꯃꯥꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯈꯨꯜꯁꯤꯗ ꯑꯃꯨꯛ ꯏꯆꯦꯅ ꯑꯃꯨꯛ ꯇꯥꯛꯄꯤꯅꯅꯕ ꯇꯝꯊꯣꯛꯂꯣ ꯄꯥꯕꯨꯡ ꯑꯗꯨ ꯌꯥꯔꯕꯣ ꯌꯥꯔꯦ ꯌꯥꯔꯦ ꯁꯦ ꯄꯥꯏꯔꯣ ꯁꯦ ꯄꯥꯎ ꯄꯥꯏꯔꯣ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯑꯍꯥꯟꯕ ꯃꯄꯤ ꯂꯥꯏꯔꯤꯛ ꯁꯦꯃ ꯇꯝꯕꯤꯔꯣ ꯇꯝꯕꯤꯖꯕꯗꯁꯨ ꯌꯥꯔꯦ ꯌꯥꯔꯦ ꯄꯔꯤ ꯑꯍꯨꯝꯗ ꯆꯠꯀꯗꯧꯔꯤꯕꯀꯣ ꯃꯥꯏꯁꯤ ꯉꯁꯥꯏꯒꯤ ꯑꯍꯨꯝꯗꯀꯣ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯅꯥ ꯆꯤꯟ ꯇꯤꯟ ꯈꯧ ꯉꯧ ꯊꯧ ꯋꯥꯏ ꯌꯥꯡ ꯍꯨ ꯎꯟ ꯏ ꯐꯝ ꯑꯗꯤꯌꯥ ꯀꯣꯛ ꯁꯝ ꯂꯥꯏ ꯄꯥ ꯆꯤꯟ ꯇꯤꯟ ꯈꯧ ꯊꯧ ꯐꯝ ꯁꯤꯗ ꯂꯣꯏꯗꯧꯕ ꯑꯍꯨꯝꯗ ꯁꯥꯗꯧꯕ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯄꯗ ꯍꯥꯏꯔꯣꯏꯗꯧꯕ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯅꯥꯗ ꯁꯨꯝ ꯆꯠꯂꯣꯏꯗꯧꯕ ꯁꯟꯗꯗꯣ ꯑꯍꯨꯝ ꯑꯣꯏꯅ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯄꯥ ꯅꯥ ꯆꯤꯟ ꯇꯤꯟ ꯈꯧ ꯉꯧ ꯊꯧ ꯋꯥꯏ ꯌꯥꯡ ꯍꯨ ꯎꯟ ꯏ ꯐꯝ ꯑꯗꯤꯌꯥ ꯀꯣꯛ ꯁꯝ ꯂꯥꯏ ꯄꯥ ꯆꯤꯟ ꯇꯤꯟ ꯈꯧ ꯊꯧ ꯐꯝ ꯁꯤ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯃꯗꯁꯨ ꯍꯟꯈꯤꯗꯧꯕꯅꯤꯅ ꯏꯆꯦ ꯀꯃꯂꯥꯗꯤ ꯐꯤ ꯌꯥꯟꯈꯠꯄ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯂꯧꯅꯔꯤ ꯁꯥꯔ ꯔꯖꯤꯝꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯊꯥꯒꯠ ꯋꯥꯍꯩꯁꯦ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃ ꯀꯥꯞꯃꯤꯟꯅꯔꯒ ꯉꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯈꯛ ꯑꯣꯏ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏꯅ ꯃꯣꯔꯦ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯟꯗꯂꯦꯁꯤ ꯀꯔꯝ ꯀꯥꯟ ꯌꯧꯗꯣꯏꯅꯣ ꯈꯟꯕ ꯑꯍꯤꯡꯗꯁꯨ ꯌꯥꯝꯅ ꯁꯥꯡꯕ ꯖꯔꯅꯤ ꯍꯥꯏꯗꯤ ꯒꯥꯔꯤ ꯇꯣꯡꯕꯗꯣ ꯑꯗꯣ ꯅꯣꯡꯉꯥꯜꯂꯒ ꯉꯟꯇꯥꯅ ꯌꯧꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗ ꯌꯧꯔꯦ ꯌꯧꯕꯁꯤꯗ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯉꯥꯏꯅꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯒꯥꯏꯗ ꯑꯣꯏꯕꯤꯔꯤꯕ ꯃꯦꯗꯥꯝ ꯀꯃꯂꯥꯅ ꯀꯣꯏ ꯄꯨꯕꯤꯗꯅ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯏꯁꯤꯡ ꯄꯤꯖꯔꯦ ꯑꯗꯩ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯑꯩꯈꯣꯏ ꯈꯨꯟꯁꯤ ꯆꯪꯗ꯭ꯔꯤꯉꯩꯗ ꯈꯔ ꯌꯦꯡꯕ ꯌꯥꯕ ꯃꯐꯝ ꯌꯦꯡꯍꯟꯕꯤꯔꯦ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯅ ꯁꯤꯒꯤ ꯃꯥꯟꯇꯣꯞꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯏꯆꯦ ꯏꯆꯟ ꯏꯃꯥ ꯏꯟꯗꯣꯟ ꯃꯌꯥꯝꯁꯤ ꯎꯅꯕꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯄꯥꯕꯨꯡꯁꯨ ꯊꯦꯡꯅꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯣꯖꯥ ꯏꯁꯩꯒꯤ ꯖꯒꯣꯏꯒꯤ ꯑꯣꯖꯥꯒ ꯂꯩꯔꯒ ꯖꯒꯣꯏꯁꯤ ꯌꯥꯝ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯁꯥꯔꯛꯄꯁꯦ ꯁꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯂꯝꯕꯤ ꯑꯁ꯭ꯋꯥꯏ ꯊꯣꯛꯀꯥꯟꯗ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯃꯁꯨ ꯊꯦꯡꯅꯩ ꯑꯗꯨꯗ ꯀꯥꯡ ꯆꯤꯡꯉꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ
adagi moigi sina taba kun mem ta ya manga kun ta ya aduna pulap na lisi mari manga bi cha ki mei ji mei ba ko jal laga kasi am ngai ba pone ado koi ji koi nau osimaira rakesh koi mamang ki bangladesh ki chata koi mei ki kun ji ka la mei se si tara ga ma thoi mu lai bangladesh ta lan chen ni ko nyam si ado maitai pangal na lising crown ko mo hen kita ni le bani ado pula punjal laga mo ju maitai lo khadan na maitai pangal ji ado seng asi di kolup sila ya ba asi di bangun gi sagai na ta mayam thena za ahum se jagoi saba haire moi tawdu monthly da maitai ron tambadi khudong chaba leitre tamdre moi na delivery gi port matungina ko mitai me heitre ko thaban chongba heitre जगोई साबदे हैरे जगोई की ओजादन उहंजरी बसे सुमाइना मैतै जगोई सानगदबनी फिल्म दे येगा जगोई सानगदबनी हारिबा इसी की मिंग नत्र इसी जगोई हलमबसु यारी सही की अदुगो मिंगदम दा हाबी अजे अजे मिंग ने मंदाकिनी हां सही क्या सुर ई yang khange hum toy ayo ne halle सही yumna habi yumna hazari ngada ngai gre yum panbi re panbi da bra pande nupa naitre pande nupa pamdre bramis nupa pamdre मैतै nupa natraga di yum palro pandre मंदाकिनी ना हाइबी दी बसे थवैना जगोई से पुंग येबी नबो लेरगा तान तवरगा लेबना तवना इम्फाल दगी फंगबा फिल्म दगी फिल्म की सही सिंधु नहा तंबी बनी मणिपुर हारगना मेनका गुंबा बेबिसा गुंबनी इसे से कोई कोरियोग्राफर गुंबनी अदुना कोई मंडली की कोरियोग्राफर मंदाकिनी कोई 2030 रे कोई आरा मणिपुर रे लालो कोई फिल्म हीरो थिंगा कोई सगोई साए सदानंद कोई काबुलु कोई कोई आदे कोई सगोई साए हयारे हयारे हाय तो ओले न कुमदो हयारे ओले न कुमदो बोली न कुंगे भी बोली ले सदानंद ने से कहिए कोई ने सगोई साए स्टेदा मंडले दा क्वेश्चन क्या था 2013 दा अखोई मणिपुर दा जगोई साबला आमी हाइबनी अदुना हाइबदी इसे मंदाकिनी से मणिपुर योरामी हाइबनी अदगी मखोय अहुम जि पोरपुरा मागा कुना अनि वाले का मणिपुरी करी थोरम दनो फिल्म उत्पदरा नत्रगा नते लाहरा सगोई साबला लाबा लाहरा जगोई साबला पा अदु मते हम दंग सारसे एने सगोई से सबिने नाने इ को ngai ko ngasai gi ahal lahum di ko phi yan khre aduna oja sida ai gi phi si yan ge sei nataba khoi manipur gi jagoi khamba thoibi leima jagoi gaina leiriba jagoi jinga je ije gi inau no pijing haigadra makhoi de tambibagi adugumbagi akhoi gi maitai gi oba jagoi jigi adugi haiba khotpa ije da leibidaba tambi jagoi tambi kama tawi sabi jagoi sai tambi अखोइना पामबदि अखोइगी मैतैगी मुत्करदवा जगोई इसै को अदु ओइना तमहन्निंगबा हाइतारे चा इनाउ जिंगदा खंगल लौबा ओइने ओइ खंगबा इसै जिंगदा सुमत तमनेरो ओइने जरा कना दि सकने हाबिनो लेदे ओइने खरै फिल्म ने येनना अखोइ जो सानिमगा सुमा येनना दुबो नहादिमो राइगी दा थामने सुमा हमदा भी जो एमरे छाई लाई हराबा जगोई हाबिनो आरे सगोई दे सादे हमदा थोबि सगोई दे छाई अदु लाई हराव बिसु को अखोइ हजि मोबाइल द नेटवर्क द नेट लोइनो डाउनलोड तौरगा येंबा यारबनि न को हे दु तम थमने अदु गुंबगी सादे हमदा थोबि मत छाई अदुगुम्बा खंबा थोइबिगी साबगी हैबा ताकबिबदो अदुगुम्बदो खितंग तबियो तमिने को लेदे अदुम दो वाय मगो था हमने दुम न तमली लय था हमने मगो तम अदु इसेना हौजिक सिदा खजिक्तंग तौरगा मखोय अहुम अंगतंग यावहन बियो अदुगी एसेरो हैतबा एसेरो खराना हैतबा एसेरो खैना हुजी दीना दे ऐसे दे ले एसेरो हम थबी जे एसेरो कैसे दे ले तारना कैसे दे ले हुजी से सिदा आपे नो मो सेबे मा मंदाकिनी ना तंबिरगा
ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛꯁꯤꯡ ꯇꯝꯃꯒ ꯑꯩꯈꯣꯏꯁꯨ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯖꯒꯣꯏ ꯁꯥꯒꯅꯤ ꯍꯥꯏꯗꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯇꯦꯛ ꯑꯃꯈꯛ ꯇꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯎꯍꯟꯅꯕ ꯃꯥꯡꯗ ꯍꯣꯠꯅꯖꯔꯤꯕ ꯁꯦꯟꯃꯊꯣꯛꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏ ꯃꯁꯛ ꯑꯃꯅꯤ ꯃꯟꯗꯂꯦꯗ ꯂꯩꯕ ꯃꯩꯇꯩ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯩꯇꯩ ꯖꯒꯣꯏ ꯁꯥꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛꯇ ꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯁꯨ ꯃꯤꯇꯩꯅꯤ ꯃꯤꯇꯩ ꯑꯣꯏꯅ ꯍꯤꯡꯒꯅꯤ ꯃꯤꯇꯩ ꯑꯣꯏꯅ ꯆꯥꯎꯒꯅꯤ ꯃꯤꯇꯩ ꯑꯣꯏꯅ ꯂꯩꯗꯨꯅ ꯂꯝꯗꯝꯁꯤꯗ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯃ ꯉꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯇꯨꯒ ꯂꯣꯏꯅꯅꯅꯤ ꯍꯧꯖꯤꯛ ꯖꯒꯣꯏ ꯁꯥꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯃꯩꯇꯩ ꯅꯤꯉꯣꯜꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯅ ꯀꯅꯥꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯀꯗꯒꯦ ꯑꯁꯤꯒꯨꯝꯕ ꯑꯁꯦꯡꯕ ꯏꯒꯤ ꯏꯔꯩꯆꯥꯁꯤꯡ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯥꯂꯦꯝꯗꯒꯤ ꯃꯤꯇꯩ ꯃꯨꯠꯈꯤꯔꯣꯏ ꯃꯤꯇꯩ ꯑꯩꯈꯣꯏ ꯍꯤꯡꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯂꯝꯗꯝꯁꯤꯒꯤ ꯃꯟꯗꯂꯦꯒꯤ ꯅꯤꯉꯣꯜꯁꯤꯡꯅ ꯄꯥꯎꯖꯦꯜ ꯆꯦꯜꯂꯤꯕꯁꯤ ꯒꯤ ꯃꯃꯤꯡ ꯁꯨꯝ ꯍꯥꯏꯀꯣ ꯕꯤꯅꯇꯥ ꯀꯧꯏ ꯑꯩꯈꯣꯏ ꯚꯣꯀꯦꯜ ꯁꯥꯎꯟꯗꯁꯨ ꯂꯧꯒꯦ ꯍꯖꯥꯔꯤꯃꯌꯨꯝ ꯕꯤꯅꯇꯥ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯃꯔꯤ ꯏꯄ꯭ꯋꯥ ꯀꯌꯥꯅꯣ ꯏꯕꯨꯡ ꯀꯌꯥꯅꯣ ꯏꯆꯟ ꯀꯌꯥꯅꯣ ꯏꯅꯥꯎ ꯀꯌꯥꯅꯣ ꯏꯅꯥꯎ ꯅꯨꯄꯤ ꯏꯅꯥꯎ ꯑꯃ ꯏꯄ꯭ꯋꯥ ꯑꯃ ꯏꯆꯦ ꯑꯃ 이붕 ꯑꯃ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒꯤ ꯃꯤꯡꯗꯤ Malika Malika Yumnaki Hazari Mazu Hazari Simana Puminabra Hazari Hazari Kata Hybra Hazari Mayum Hybra Hazari Mayum Oh Aduni Matang Jairo Bima Jamuna koi Jamuna Hazari Mayum Hazari Mayum Nathan Sai Yang Payara Ada Aina Khangning is na Koi Ahumna Leishabi no Ahumna Chiang Septa Mayam Piu Chiang Mayum Toraga Noina Barak the Fana Pai the Sepase Manipur di Togre Aduna Sikai no Sem the Pai Viva Amon Pai Manipur Sikari Sankirtongi Akogi Shai no Maigi Sima comes at the Whatever Adu Sankirtan Mr. Sankirtan Mitake and Bungani Take me am Bunganico Mandale take me am Sukomi Noina Sato original Kaji Patoni Koto Chali said Pato to Zeno in the peanut of Separa Nupan was a Tora the piece in the past we have Ado Sida Sankirtangi Mayak Ire over the Wakoi Ramista Brahmada Rabanina Brahma Maro Loy Lole Adana Makoina Senti and Samatan Brahma Maronse Kamina Pagi Havido Among Pahange Number one the Simatic in the Paro Koi the Kangi Harkana Maronze Waronze Jamuna Pagera Jamuna Pagi No in a premise Marolon Budo Yaraba Jamuna Mandalay Madi Konekul the Gade Setana Adu Hirano Maronze Maitain Piamana Mandlegi Premise Maronze Kamaina Cam Shane Paga Budo Mandalay Mu Chai Tazam Mune PG Pure Boy Shit What Nea Mazan Down you Bunaku Yendi Do Padma Devi Ko Do Mimi Wing Ko Do Kisritan Vitas Guma Hagenji David Satrane Migenji Doroto Manzuri Yizue Mahasankritan Chimpa Bigomi Chipamoja Itazu Nedagua Jaya Jinyu Pepayan Liza to a picture about it Jamuna Yamazana Pare Maronche Mitay Maronda Suma Sankrital State the Yogula Piu have any Karinumita or Sankritano Piri Baching, Union the San, Avara, Sankritan, Union the Sahuro, Adu Sankritan, Ohio, Adu Pesha Happy in the Carino. Oh, she's Aduna, Moinas later 500 Piri Bazaar, India the day. Lupa Manga 25 India 25 to money Moina 5 rupees 500%. Swanto the knowledge somebody Matanare, Matam Sam Luxury, Nakoi Ahumna, Kanano Maneta Highway.
noina monthly suida mitai le shabi mo na le ma tam sida noina kwai gi nungai ba se kari nungai ba disum nungai ba phobra kai da wi abdu ta ha mitai yoina le se nungai bra ikai ba phobra ikai ba phobde no mitai ni dum hai bra na na bi da no mitai hai thani se pa hi bra thani se pa hi chandon din ma hi thaban jong ma hi bra thaban jong ma phok udri bra Hãy subscribe cho kênh Ghiền Mì Gõ Để không bỏ lỡ những video hấp dẫn